ꯃꯈꯥꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯇꯣꯏꯅꯦꯕꯀꯣ ꯇꯥꯡꯂꯩ ꯈꯨꯡꯅ ꯂꯥꯏ ꯑꯃ ꯂꯩꯕꯀꯣ ꯑꯗꯨꯗ ꯈꯨꯔꯨꯝꯕ ꯆꯠꯇꯣꯏꯅꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯥꯅꯦ ꯑꯗꯣ ꯑꯩꯒꯤꯁꯨ ꯏꯆꯥꯅꯦ ꯏꯆꯥ ꯂꯥꯡꯅꯦꯅꯦ ꯑꯩꯅꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯨ ꯊꯣꯛꯂꯛꯑꯦ ꯑꯁ ꯃꯆꯥꯅꯨꯄꯤꯒꯁꯦ ꯄꯣꯁꯇꯤꯟ ꯇꯥꯔꯦ ꯁ꯭ꯄꯦꯛꯁꯤꯒ ꯏꯃꯥ ꯏꯕꯦꯝꯃ ꯐꯖꯕꯗ ꯂꯣꯏꯔꯦ ꯏꯆꯥꯁꯦ ꯅꯃꯤꯡ ꯀꯩ ꯀꯧꯋꯦꯕ ꯑꯩꯈꯣꯏ ꯆꯦꯒꯁꯦ ꯐꯖꯔꯗ꯭ꯔꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯆꯦꯒ ꯏꯆꯦ ꯑꯝꯇ ꯑꯣꯟꯊꯣꯔꯛꯑꯣ ꯍꯥꯏꯐꯦꯠꯇ ꯑꯩꯈꯣꯏ ꯆꯦꯁꯦ ꯌꯥꯝ ꯐꯖꯔꯦ ꯉꯁꯤꯗꯤ ꯑꯗꯨꯗꯒꯤ ꯒꯤꯇꯥ ꯍꯥꯏꯗꯧꯔꯣ ꯑꯗꯨꯗꯒꯤ ꯏꯆꯟ ꯃꯆꯥ ꯍꯥꯏꯗꯧꯔꯣ ꯂꯥꯡꯂꯦꯟ ꯍꯥꯏꯗꯧꯔꯣ ꯍꯥꯏꯗꯧꯔꯛꯑꯣ ꯑꯩꯈꯣꯏꯒꯩꯁꯦ ꯆꯠꯇꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯂꯥꯏ ꯈꯨꯔꯝꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯅꯝꯕꯣꯜꯐꯧ ꯈꯣꯡꯅ ꯊꯣꯛꯀꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯅꯨꯡꯁꯦ ꯒꯥꯔꯤ ꯆꯦꯟꯗꯦꯕꯀꯣ ꯌꯥꯝ ꯇꯣꯟꯅꯅꯤ ꯍꯤꯡꯖꯩꯁꯦ ꯀꯣꯏꯂꯥꯁꯁꯨ ꯊꯥꯕꯤꯗꯦ ꯀꯅꯥꯝꯇ ꯄꯨꯔꯥ ꯀꯩꯅꯣꯝꯗꯅꯦ ꯌꯥꯝ ꯇꯣꯟꯅꯅꯤ ꯂꯩꯖꯩꯁꯦ ꯒꯥꯔꯤꯁꯨ ꯆꯦꯟꯗꯦ ꯀꯣꯏꯂꯥꯁ ꯊꯥꯗꯕꯅꯦ ꯍꯥꯎ ꯑꯣ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯩ ꯅꯝꯕꯣꯜꯐꯧ ꯊꯣꯛꯑꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯅꯝꯕꯣꯜꯗꯒꯤ ꯑꯣꯏꯅꯥꯝ ꯒꯥꯔꯤ ꯇꯣꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯣꯇꯣ ꯇꯣꯡꯉꯅꯤ ꯍꯥꯏꯌꯣ ꯅꯪ ꯍꯥꯏꯌꯣ ꯂꯥꯎꯁꯦ ꯑꯝꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯈꯨꯡꯒꯪ ꯃꯥꯟꯕꯅꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯌꯦꯡꯉꯣ ꯇꯨ ꯁꯟ ꯃꯌꯥꯝꯒꯁꯦ ꯌꯦꯡꯉꯣ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯈꯣꯡꯅ ꯆꯠꯆꯔꯤ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯌꯥꯏꯐꯧ ꯐꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯂꯝꯕꯤꯁꯤꯅ ꯃꯔꯣ ꯑꯃ ꯐꯕꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯤꯗ ꯃꯍꯤꯡ ꯀꯥꯔꯦ ꯅꯠꯇ꯭ꯔꯒ ꯇꯨꯈꯣꯡ ꯂꯥꯎꯊꯣꯛꯑꯦ ꯅꯠꯇ꯭ꯔꯒ ꯀꯨꯆꯨ ꯀꯨꯃꯦꯟ ꯃꯛꯁꯜꯂꯦ ꯎꯔꯤꯡ ꯊꯨꯡꯉꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯗꯛ ꯑꯃ ꯍꯦꯛꯇ ꯆꯥꯅꯅꯤ ꯆꯥꯅꯔꯣꯏ ꯈꯪꯗꯅ ꯌꯨꯁ ꯇꯧꯁꯟꯕꯁꯦ ꯁꯤ ꯈ꯭ꯋꯥꯏ ꯐꯠꯇꯕ ꯊꯕꯛꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯦꯛ ꯀꯦꯌꯔ ꯂꯧꯕꯤꯕꯁꯦ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯗꯛ ꯑꯃ ꯌꯨꯁ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯅꯪꯒꯤ ꯁ꯭ꯀꯤꯟꯗꯨꯗ ꯆꯥꯅꯔꯤꯕ꯭ꯔꯥ ꯆꯥꯅꯔꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯈꯪꯕꯤꯔꯕ ꯃꯇꯨꯡꯗ ꯌꯨꯁ ꯇꯧꯕꯤꯒꯗꯕꯅꯦꯕꯀꯣ ꯑꯗꯨ ꯐꯅ ꯑꯣꯏꯗꯅꯁꯨ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔꯗ ꯆꯠꯂꯒ ꯊꯑꯣꯏꯅ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯆꯠꯂꯒ ꯌꯦꯡꯉꯨꯕ ꯍꯥꯏꯁꯤꯗꯕꯨ ꯄꯩꯁꯥꯁꯨ ꯇꯤꯡꯉꯤ ꯃꯇꯝꯁꯨ ꯃꯥꯡꯉꯤ ꯉꯥꯏꯊꯣꯛꯀ ꯉꯥꯏꯁꯤꯟꯒ ꯅꯠꯇ꯭ꯔꯅ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇꯅ ꯅꯪꯒꯤ ꯁ꯭ꯀꯤꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯕу ꯗꯣꯛꯇꯔꯗ ꯌꯦꯡꯒꯦ ꯍꯥꯏꯔꯒꯗꯤ ꯁ꯭ꯀꯤꯟ ꯑꯦꯞꯁꯦ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ ꯀ꯭ꯌꯣꯔ ꯁ꯭ꯀꯤꯟꯁꯦ AI ꯗ ꯕꯦꯁ ꯇꯧꯕ ꯑꯦꯞ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯀꯩꯝ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯣꯏꯒꯤꯗꯨꯗ ꯗꯔꯃꯥꯇꯣꯂꯣꯖꯤꯁ ꯍꯥꯏꯕꯗꯤ ꯍꯩꯔꯕ ꯗꯣꯛꯇꯔ ꯃꯌꯥꯝ ꯑꯃ ꯂꯩꯗꯣꯏꯅꯤ ꯗꯔꯃꯥꯇꯣꯂꯣꯖꯤꯁꯁꯤꯡꯗꯨꯒ ꯆꯦꯠ ꯇꯧꯅꯔꯀꯥꯟꯗ ꯅꯪꯒꯤ ꯁ꯭ꯀꯤꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯗꯣ ꯍꯥꯏꯔꯣ ꯃꯣꯏꯅ ꯀꯣꯏꯁꯟ ꯂꯣꯏꯅ ꯍꯪꯉꯛꯀꯅꯤ ꯃꯣꯏꯅ ꯐꯣꯇꯣ ꯊꯥꯔꯛꯑꯣ ꯍꯥꯏꯔꯛꯀꯅꯤ ꯐꯣꯇꯣ ꯊꯥꯕꯤꯔꯣ ꯃꯃꯥꯡꯗꯒꯤ ꯑꯃꯨꯛ ꯅꯝꯃꯒ ꯁꯥꯏꯠꯇ ꯑꯃꯨꯛ ꯅꯝꯃꯒ ꯑꯗꯨꯃꯥꯏꯅ ꯅꯝꯃꯀꯥꯟꯗ ꯊꯥꯕꯤꯔꯣ ꯑꯗꯨꯒ ꯊꯥꯕꯤꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯐꯖꯅ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕꯤꯒꯅꯦꯕꯀꯣ ꯅꯪꯒꯤ ꯁ꯭ꯀꯤꯟꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯅꯕ ꯀꯁꯇꯃꯥꯏꯁ ꯇꯧꯔꯕ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯔꯨꯇꯤꯟ ꯀꯤꯠ ꯑꯃ ꯁꯦꯝꯃꯒ ꯊꯥꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯗꯨ ꯇꯩꯕꯒꯤ ꯃꯥꯒꯤ ꯁ꯭ꯇꯦꯞꯇꯨꯁꯨ ꯂꯣꯏꯅ ꯍꯥꯏꯕꯤꯔꯛꯀꯗꯣꯏꯅꯦ ꯄ꯭ꯔꯗꯛꯇꯣ ꯑꯩꯁꯨ ꯌꯨꯁ ꯇꯧꯔꯤꯑꯕꯀꯣ ꯑꯩꯁꯨ ꯋꯤꯟꯇꯔꯗ ꯑꯩꯒꯤ ꯃꯥꯏꯁꯦ ꯗ꯭ꯔꯥꯏ ꯌꯥꯝ ꯑꯣꯏꯌꯦ ꯑꯗꯨꯅ ꯗ꯭ꯔꯥꯏ ꯑꯣꯏꯕꯗꯨꯒꯤ ꯁꯤꯖꯤꯟꯅꯖꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯆꯦꯟꯖ ꯇꯧꯕꯒꯤ ꯑꯩꯁꯨ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯃꯟꯗꯅ ꯃꯌꯥꯝꯗꯁꯨ ꯁꯦꯌꯔ ꯇꯧꯖꯕꯅꯦ ꯑꯗꯨꯒ ꯄ꯭ꯔꯗꯛꯇꯣ ꯌꯨꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯣꯏꯗ ꯃꯟꯊꯂꯤ ꯐꯣꯂꯣ ꯑꯞ ꯇꯧꯗꯣꯏꯅꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯣꯏꯅ ꯅꯪꯒꯤ ꯁ꯭ꯀꯤꯟꯗꯨꯕꯨ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕꯤꯔꯀꯥꯟda ꯀꯌꯥꯝ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯕꯤꯒꯗꯣꯏꯅꯦꯕ ꯀꯁꯇꯃꯥꯏꯁ ꯇꯧꯔꯕ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯔꯨꯇꯤꯟ ꯀꯤꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯁꯇꯃꯥꯏꯁ ꯇꯧꯔꯕ ꯗꯥꯏꯠ ꯄ꯭ꯂꯥꯟ ꯑꯃꯁꯨ ꯍꯥꯏꯕꯤꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯅꯪꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯋꯥꯇꯔ ꯏꯟꯇꯦꯛꯁꯨ ꯍꯥꯏꯕꯤꯔꯛꯀꯅꯤ ꯃꯣꯏꯅ ꯏꯁꯤꯡ ꯀꯌꯥꯝ ꯊꯛꯀꯗꯣꯏꯅꯣ ꯑꯗꯨꯗꯒꯤ ꯗꯥꯏꯠ ꯄ꯭ꯂꯥꯟꯅ ꯀꯩꯅꯣ ꯀꯩ ꯆꯥꯒꯗꯕꯅꯣ ꯏꯁꯤꯡꯅ ꯀꯌꯥꯝ ꯊꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯍꯥꯏꯕꯤꯔꯛꯀꯅꯤ ꯑꯗꯨꯁꯨ ꯐ꯭ꯔꯤꯗ ꯂꯣꯏꯅ ꯍꯥꯏꯕꯤꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯣꯡꯂꯤ ꯅꯪꯉꯣꯟꯗ ꯇꯤꯡꯗꯣꯏꯁꯦ ꯄ꯭ꯔꯗꯛꯇꯨꯒꯤ ꯄꯩꯁꯥꯗꯨ ꯈꯛꯇꯅꯦꯕꯀꯣ ꯑꯇꯩ ꯗꯥꯏꯠ ꯄ꯭ꯂꯥꯟ ꯃꯟꯊꯂꯤ ꯀꯟꯁꯜꯇꯦꯁꯟ ꯐ꯭ꯔꯤ ꯂꯣꯏꯅ ꯐ꯭ꯔꯤ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯃꯥꯒꯤ ꯄ꯭ꯔꯗꯛꯇꯨꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯄ꯭ꯔꯥꯏꯁꯇꯤ 1499 ꯅꯦꯕꯀꯣ ꯑꯗꯣ ꯅꯣꯏꯅ ꯑꯩꯒꯤ ꯀꯣꯄꯟ ꯀꯣꯗ ꯁꯤꯖꯤꯟꯅꯕꯤꯔꯒꯗꯤ 200 ꯔꯨꯄꯤꯁꯁꯨ ꯑꯣꯐ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯅ 1499ꯗꯒꯤ 200 ꯔꯨꯄꯤꯁ ꯑꯣꯐ ꯑꯣꯏꯔꯛꯑꯒꯗꯤ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯗ꯭ꯔꯥ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯥꯎꯗ ꯀ꯭ꯌꯣꯔ ꯁ꯭ꯀꯤꯟꯁꯦ ꯁꯤꯖꯤꯟꯅꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯁꯣꯏꯗꯅ ꯀ꯭ꯌꯣꯔ ꯁ꯭ꯀꯤꯟꯁꯦ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯩ ꯀ꯭ꯌꯣꯔ ꯁ꯭ꯀꯤꯟꯒꯤ ꯑꯦꯞ ꯂꯤꯡꯗꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯍꯥꯞꯆꯔꯝꯃꯒꯦ ꯀꯃꯦꯟꯗꯁꯨ ꯄꯤꯟ ꯇꯧꯔꯒ ꯊꯝꯖꯔꯝꯃꯒꯦ ꯑꯗꯨꯒ ꯆꯪꯉꯒ ꯆꯦꯛ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯌꯦꯡꯒꯦꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦꯁꯦ ꯋꯥꯎ ꯌꯥꯝ ꯊꯤꯅ ꯐꯖꯔꯦ ꯏꯆꯥꯁꯦ ꯅꯥꯆꯣꯡꯒꯁꯦ ꯌꯥꯝ ꯐꯖꯔꯤꯌꯦ ꯏꯆꯟꯁꯦ ꯀꯔꯤ ꯑꯣ ꯃꯈꯥꯗ ꯐꯤ ꯆꯤꯡꯉꯦ ꯍꯥꯏꯔꯣ ꯅꯪ ꯍꯥꯏꯁꯦ ꯍꯩꯅꯣ ꯃꯤꯒꯤ ꯂꯩ ꯍꯦꯛꯑꯒ ꯅꯥꯆꯣꯝ ꯆꯤꯟꯈꯥꯏꯔꯅꯤ ꯍꯨꯔꯥꯜꯂꯒ ꯑꯗꯨꯁꯨ ꯁꯣꯔꯣꯛꯇꯒꯤ ꯁꯦ ꯏꯕꯣꯛꯀꯤ ꯂꯩꯔꯛꯄꯅꯤ ꯃꯌꯥꯝ ꯌꯧꯗꯣꯔꯦꯕꯀꯣ ꯂꯥꯏꯕꯨꯡꯗꯣ ꯈꯣꯡꯅ ꯁꯥꯡꯅ ꯆꯪꯉꯦ
Kayak pokoknya sih sih nah. Ma'am, mafam doi đâu đấy, khơi lại khơi làm nó bắt sang nghe bữa qua, kêu đi phần nhà sáng nó liệp đâu đấy, mi à mi ô, kêu yam sáng nó liệp đấy. งามลายขวรำบลอยเลยดูก็สิเดนุ่งคนเลยเจนุ่งเจคอยกี่อิมุงดูกี่มีมาสิงโดดูกี่นุ่งมาสิงดูคนละกันดาบอร์นี่แล้วก็หุงกัดล้วนหายบอกดูกี่ต้องจะวันนี้ดูไอ้ชุดสับสาบิดีข้างเดียวบอกว่าลายขวรำบลอยแล้วก็คอยเซทกเลยบอกว่าแม่มาดูก็คอยเซพอโต้คราคาคิเซนะพอโต้คราคาตนะก็ตนะหักจิกหักล่างตนะไม่ได้เลยถอยบอกว่าดูสิฮัลโหลก็แม่ไอ้จุนนาเลยลวกตัวเดินขวัญเจลก็จะยาดเลยแม่มาคุยไล่คนนั้นบัลลอยเด้ทกเลยไล่คนบัลลอยบรอไก่บอร์นี่รักเก้ไก่บอร์นี่รักปนชิ้นช่างปะไอ้ยี่ดีไม่ยามนะตุ้งขังบิรามันนี่ไก่บอร์นี่รักเก้ว่าอิมิเตะปีตากไอ้นี่ดำมาบันอะตัวแม่ไปช้าบุตรยังยาวเกิดดิอะตัวไว้เซ่โดเนชั่นกี่ตั้งหับเสรังดิมาสิโอยน้ำได้เนี่ยมวยมาปามดูกะมายุ่มดูกะไล่บุงจีกันนักหน้าเลยบอกว่าแต่มวยดาซักซากี่ตัวรอคุยเสียมวยดาซักซากี่เสียดูกะสักละเสียเดี๋ยวน่ามวยดาซักซาลูกินี่ตั้งกันดาดูกะทลานี่อีบูเต้าตังไอ้บุ้งคุยรำจารุบะสิพวกนี้ก็สิย่างบดองนั่นไอ้กว่าอันนี้พวกลูกมาทางตะกี้บังจับมันเลยบอกว่าสมัยนั้นให้เจนิงบ้านนี่เจนิงบ้านด้วยไปบุ้งว่านี่จะได้ดูกะปีนาปีกสู้อะไรสนุกอีมานาบีกี่มายุ่มยาวเลยบอกว่าดอยอีมานาบีมาเนี่ยสายอินจังก็จะพัฒนาทีละทำบิรามีตัวไก่อินจังเย็นทงมันนี่แม่อีโรนบักะซากะที่ตัวก็ทำบิรามีลอยนะมวยจุดซาแต่ก็ง่ายเลยนะมีอ๋อเพียงยังจะปุ้งบาร์โรเฮเลยบอกว่าบัวสักจ้าจะเล่าไปสี่บวกสามลูกสี่แบบนี้เด้อใช่ร่างเสียหับเท่ารักไปกินลอยคำนายแต่ให้บ้างาถงแบบว่าเท่ารักไปแน่เย็นถงบ้ามากุ้งมารุ่งเอาบ้าอีรวมบ้าก็ดีอ่ะปูร่มถงมาซาดิเองอุติมูหับเท่าไรตัวเปียกอะไรคำเลยก็ได้ไอ้น่ะมาคงจะใช้กันนะไอ้น่ะซิกปังงำเดี๋ยวน่ะทำมาบ้ากันนี่ก็เย็นมาคงนี่ก็มาแต่ก็คุยดูง่ายกูช้าเจียวงเขาด้วยเอามาเลยมูบังตัววันละเก้ก็สิเด้จอเลยดิเจนั่งมูบังเจนี่นำห่างกันกี่ละพีขาดด้วยสุยานนะเป็นชาน้ำหนาเลยเนี่ยสัจจะประตูเอ็มแอมยำพิจารณายำหาวเลยเห็นร่างมาเที่ยวจะคุยยามมันนี่น่าทนก็เสียนะคำเตือนเอามันเด้นะมาคุยงาอะไรบ้างจังไงอีไปเที่ยนเด้อนี่มั้งlang lên ganito mo nga ba mga ya gari no ko gì chứ ini ko gari ya ini ko ra sa mẹ mà quay hay em quá nhầm qua đây không được giật nó đang xin nữa mày yang phải làm ta này này nói sao cũng được ui thì bây giờ đi phá ra nó những chảo mà nó nghe không có sao được nhỉ mà mi này phụ nữ làm gì mà má chú làm gì thế này làm gì mà má thì mà má chú làm gì quá năng rồi xí lấy đi anh chú xí lấy đi em ta hai cô xe hai mấy em hai cái rồi chúng ta ôn thôi rồi chúng ta hai rồi
ꯍꯥꯏ ꯃꯌꯥꯝ ꯇꯧꯔꯣ